ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯊꯥꯗꯤ ꯑꯗꯨꯝ ꯉꯥꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯄ꯭ꯔꯙꯥꯟꯗꯣ ꯄꯨꯛꯆꯦꯜ ꯁꯦꯡꯏ꯫ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯒꯤ ꯆꯥꯎꯈꯠꯅꯕ, ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯇꯥꯝ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯊꯪꯒꯤ ꯇꯥꯝꯒꯤꯗꯃꯛ ꯃꯤꯈꯜ ꯊꯦꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯤꯈꯜ ꯃꯃꯥꯡꯒꯤ ꯍꯧꯅꯕ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ, ꯄꯩꯁꯥ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈꯤꯕ, ꯁꯛꯇꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯔꯥꯜ ꯀꯌꯥ ꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯊꯑꯣꯏ ꯋꯥꯑꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯉꯣꯟꯗ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛ ꯇꯥꯗ꯭ꯔꯥ? ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯁꯤꯔꯤꯕ ꯅꯔꯥꯜꯁꯤꯡꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯈꯣꯏꯒ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯅꯗ꯭ꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯁꯤꯔꯛꯂꯤꯕ ꯅꯔꯥꯜꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯚꯣꯠ ꯐꯥꯎꯕ ꯀꯥꯗꯕ ꯌꯥꯏ꯫" ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯇꯥꯎ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯒꯤ ꯐꯖꯔꯕ ꯍꯨꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯊꯥꯅ ꯐꯖꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯗꯨꯝ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯈꯥꯝꯂꯨꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯃꯩꯗꯗꯤ ꯃꯍꯥꯛꯅ ꯈꯣꯡꯅꯤꯡꯕ ꯃꯈꯩ ꯈꯣꯡꯍꯟꯈꯤ, ꯆꯣꯛꯊꯗ꯭ꯔꯤ ꯐꯥꯎꯕ꯫ ꯅꯍꯥꯛꯀꯤ ꯋꯥꯔꯤꯗꯣ ꯐꯖꯩ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯚꯣꯠ ꯀꯔꯝꯅ ꯈꯣꯝꯒꯗꯒꯦ? ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯇꯉꯥꯏ ꯐꯗꯦ꯫ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯈꯣꯏꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ", ꯍꯥꯏꯅ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯍꯥꯏꯕꯤꯌꯨꯅꯦ, ꯍꯨꯏ ꯑꯗꯨꯅ ꯊꯥ ꯑꯗꯨꯗ ꯑꯍꯤꯡ ꯆꯨꯞꯄ ꯈꯣꯡꯕꯗꯨꯗ ꯊꯥꯅ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ? ꯊꯥꯗꯨꯅ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯥꯜ ꯄꯤꯕꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯕꯗ ꯄꯨꯛꯅꯤꯡ ꯆꯪꯅꯤꯡꯏ꯫ ꯊꯥꯒꯤ ꯃꯇꯧꯒꯨꯝꯅ ꯉꯥꯟꯗꯨꯅ ꯂꯩꯅꯤꯡꯏ꯫ ꯍꯨꯏꯅ ꯈꯣꯡꯕꯗꯣ ꯇꯥꯗꯅ ꯄꯥꯎꯔꯧ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ, "ꯎꯍꯩ ꯌꯥꯝꯅ ꯄꯥꯟꯕ ꯎꯄꯥꯜꯗꯤ ꯀꯥꯡꯗ꯭ꯔꯦꯟ ꯆꯥꯏ꯫" ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯊꯧꯑꯣꯏꯗꯅ ꯃꯁꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯂꯒ ꯃꯥꯏ ꯄꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫